Akasvani Imphal Ngangom Kiran Pau Pajari Ahan Badamar Pau Water Resources Mantri Awangbung Nimaina Hairi Manipur Toina Ishau Toli Basigi Maru Maramdi Sing the Umang Koktok to Poppy Pambi Tabadagini Rajash the Hozik Wariba Ising Isagi Pumasig Yang Lagangasi Sumakatana Sarkar Office Sing Suti Lautokre Amasung Kendragi Mantri Dr. Jitendra Singh Hairi RTI Gamari Lenana Tharakwakat Singh Loshenbag Sang Sahi Kuding Hangalakli Water Resources Amasung Relief and Disaster Management Mantri Awangmung Nimaina Hairi Ishaugi Awaba Nanglaba Miyoshingu Sapagada Wapamsing Tangdokpana Sarkar Sina Kwaidigi Mangjil Thana Paket Patabak Oiri Imphal Ngarang Paumising Unabama the Mantri Nahai Imphal Turelgi Ayama Saruk Kudong Tinga over Taki Matak Senbadegi Mio Lising Anirom Sapagada Wapamsing the Tangdokre Lemori Bate Miyosing Sumakatana Tangdok Nabohonari Mi Kanbam Sung Tengbang Pibak Tabakta Local Volunteer Sing Club Sing Maira Mari Lenaba MLS Sing State Force Paramilitary Force Sing NDRF Amasung SDRF ki miyosing na punna thabak tawminari Mantri na hai Manipur toina sathiba mawngda ichaw kya thokliba sigi maru oiba maramdi singda umang koktoktuna popi pambi thabadagini masigi mathakta turel mapan singda lam khopsin banasu turel gi isel da punma kya thoali mahan hai rajasda sahiya mada square kilometer samri kungi sangda umang koktokli thawong asi makhatana dumak chatharabadi lakatori sahi tara mangarong manungdadi hena sathiba phium ama oirakpa yai henasu mantri na makhatana phongdokhi Manipur da hokhiba namit kharani da nong leptana chubadagi Manipur gi mafum kya da ising isaw thokpamadi sing ningkhaiba gi thodok sing leptana thokli Nong asina None Jila gi manung chanba National Highway Kuntra Taret Imphal Jiribam Lambi gi Khumji Part 2 mapada sing ningkhai bidagi lambi faunadre masina marmoiduna Khumji amasung Lukhambi gi nakyata gari kaya panduna leire construction company na sing ningkhari mafam adu sangdok na bahonari hairi Hojik tholeba ising isaw asiga mari lenana Rajya Health Directorate na Lamphel Fatalaiba Directorate asiga office ta control room ama room number 121 da hangdoklei Ising isaw mari lenana ana ayek yorok pamyo singna mobile number 70057277796 amasung 70057437775 ta pau phoruk yagani haina directorate asigi serol amana hairi Raja Sida Hojik Wariba ising isaw gi phium masigi yanglaga ngasisu makhatana sarkar gi office sing suti warigani haina lautokre GID gi deputy secretary na thokpa serol amada hai bank sing Financial Institution Sing Amadi LIC Su Ngasi Suti Oigani. Adumoinamak Mi Kanbam Sung Tengbang Pibag Mari Lenen Thabak Toriba Department Sing Amadi Essential Service Ki Manung Chanba Sing Home, Police, Fire Services, District Administration, Relief and Disaster Management, Power, Health and Family Welfare, PSED, Water Resources, PWD, GID, CAP and FD, MI, Forest Amasung, LD na Singbagi Oinadi Suti Lairoi Hairi. Uttarakhand ki Udhamnagar da thasi ki manga amasung tereta pangtukadaba under 17 freestyle recorman style amasung nupi ki National Wrestling Championship da Manipur ki wrestler taratar unasar yaragani hairi. Wrestling Federation of India na Sindhuna United World Wrestling Level 1 course singi oiba course ama July ama di August da pangtukani. Saruk yaningba sanaroi singna Manipur Wrestling Association da thasi kun phabugunung da application pisilakpa yagani hairi. Ta video policy Akasvani Imphal lagini Kendra ki Mantri Dr. Jitendra Singh na hairi RTI gamari lenana tharakpa wakat sing lotion mag sang sahi khuding hangalakli New Delhi da Mantri na sabapati oiduna Central Information Commission da fangtok ba hanne yangchin bagi mifam da Mantri na hai RTI gamari lenana English sing ani taramapan kunda thangalakpa wakat lising kunthra manga satri taranipan pandunu lerambadu lising ani kunmati kunithoi dadi lising kunmapan sani tarahumdoi da hantan mangamki Makhatana English singani kulhumdoi kunmari da wakat lising kulhumdoi subna homput marput taret pandunu lairamba du English singani kunmari kunmunga da lising kunithoi chatruk homputaruk ta hantan mangamki pandunu lairamba wakat singasang hanthalak pangambagi damak mantri na official sing muthagat phongdoki Makhatana pandunu lairi wakat sing yari makai tuna loisina basu mantri na mari lenaba official sing da pawtak piki
Jharkhand Mukti Morcha JMM gi lusingba Hemant Soren na ngarang Jharkhand da sarkar semnaba dabi tawkre Sri Soren na Rajyapal CP Radhakrishnan go naduna mahakpu JMM Congress amadi RJD gi MLA sina sawgatli haina cherol ama pisan krai mahakpu Mukhyamantri oina wasak lawnana bagi matam khanghinbina basu Sri Soren na Rajyapal da taksin ki madagi mamangda Champai Soren Mukhyamantri famdagi hanana resign tawkrabani Rajyapal pisan upam thadupagi cherol da Sri Sampana hai Hemant Soren bu JMM Congress amasung RJD ki MLA singna lusingbo oina khallabani Sri Hemant Soren January 18 da money laundering case amaga mari lenana enforcement director in fabadagi Mukhyamantri ki fam thadokibani India Meteorological Department hairi awang nopok Bharat da laklib numit mari ni da makhata na nong kana churba yai Arunachal Pradesh Assam amasung Meghalaya gi mafam khardadi ka hena kana nong churba yai hairi Laibak si gatai mafam sing Kerala Lakshadweep Karnataka की समुद्र खोंगबान गोवा गुजरात मध्य प्रदेश महाराष्ट्र आंध्र प्रदेश की समुद्र खोंगबाल तमिलनाडु अमसुंग तेलंगाना सिंग मफम सिंग दसु लागलिब नुमित मरिनीदा नोंग कन चुरब याई हाइरी महाराष्ट्र दा जिका भाइरस संदोरकपगी पाउ फंगबदगी केंद्र की हेल्थ एंड फैमिली वेलफेयर मंत्रालयना राज्य सिंग नंगाक नसकदब एडवाइजरी म ठोकरे मिरोन बि ममा सिंग बुलायंग मतमदा जिका भाइरस न सोहलब्रा हेबदु मरि लाइनब हेल्थ फैसिलिटी सिंग द सेक्शन येंगनबा एडवाइजरी दु पल्ली हेल्थ फैसिलिटी सिंग मदि हॉस्पिटल सिंग द नोडल ऑफिसर अममम हप्तुना मफम सिंग अदुगा कोइबद यारि मखै कांग लहिंदनब थोरंग लखुत हननबसु एडवाइजरी अदुदा पल्ली केंद्र की ngaksil राज्य मंत्री संजय सेठ नंगरंग लद्दाख तलैबा माउंट कांग याट्स 2 कागदबा एनसीसी नुपा अमसुंग नुपी कैडेट सिंगी एक्सपीडिशन टीम अमा न्यू दिल्ली दगी लमथाखरे लमथाबगी थोरमदु मंत्रीना हाई नोंसिंगी फियम फत्तबा मतमसिदा एनसीसी कैडेट सिंगना थौना लेना एक्सपीडिशन से पांगथोनबो होनरिबसि थोइदोकना थागतनिंगाइनी ngasi phongba pause singi maroi pausing edamak haujik mangsa tabum Premananda leire Premananda थागतरी किरण ngasi phongba pause singda Rajya Sabha da Pradhan Mantri na Manipur gi matang da wa nganglakhiba gi pau ichau ngakthoknaba master plan semna khanari haiba water resource mantri gi awangbo niumai gi wafam amadi ichau nanglaba mafam singda Mukhyamantri Nongthomam Birena hakthenga chatuni yengshin kebgi pau na maroi pausing ori paunu famda matam kuiraba gi tungda Prime Minister na Manipur gi matang da chinkang thorakre hingsa gi thagok hantharagle santi laglagani haiba Pradhan Mantri gi wafam ahan headline tawre Rajya Sabha da Pradhan Mantri na Manipur gi matang da wangang pagi paw si ayam pause singda ahan ba amadi anisu headline tawduna phongli Manipur gi awaba singkup sinaba Pradhan Mantri na miyam gi mitta utsai bani haiba MP Dr. Angomcha Bimol Akoijam gi warol anisu headline tawri paw si ayam pause singda su ahan ba lamai da headline tawduna phongba thengnari Sanalai bagda ichawna sogalaba singda lengang na pangbu yaba mateng sing pangli haiba Chief Minister gi wafam ga loinana Manipur da ichawna miyoi ani laikhidre NDRF ki team mani thungnari haiba Water Resource Minister Awangbo Nimai gi wafam ani sub headline tawri Narol gi thawdangda Manipur da hingsa hanthare haina Modi na phongdokhiba du Congress na yakhidre haiba paw ahan headline tawri Huyanlan pawda ichaw ngakthoknaba master plan sianaba khanari haiba Water Resource Mantri gi wafam ahan headline tawri Pawase yamba pawse singja tongan mong de headline tawduna phongnari Manipur News da Chief Minister na ichawgi mifiom yangsinkre NDRF ki team ani thungnare mioi chamaga tara manga rescue tawre haiba Chief Minister gi wafam ahan headline tawri jail da laiba kuki bondi ama Guwahati da layengna ba Supreme Court ta khangan kre haiba paw amasu pawse asi ahan lamai da phongma thengnari Manipur Mail da Manipur da hingsa gi thogok sing hantharagle haiba Pradhan Mantri gi na Rajya Sabha da phongdokhiba wafam ahan ba headline tawri Sanga Express English da Imphal gi ayamba mafam sing ising thumjin kre nongchuba gi chang hantaragli haiba paw ani sub headline tawri Pradhan Mantri na Rajya Sabha da Manipur gi matang da thongkhiba wafam gan female da ahan headline tawri Manipur gi chawk da mateng pangnab NDRF ki ahen team Imphal da thunglari haiba paw Tamil Times da ahan headline tawduna phongli amade Hills Hornbill Express da lambi semjin bidawagi mayok da SP Road Committee na lenga ki mathak da case file tawgadawri haiba paw ahan headline tawduna phongli Kiran Thagachari Premananda Aroi with the Maru Pau Amohanna Water Resources Mantri Awangmung Nimai Hairi Manipur Toin is out Toliba Sigmaru Maramde Sing the Umung Koktuna Poppy Pambi Tabadagini Rajas the Huzugariba Ising Isawi Pio Masigi Yang Laganga Sisu Makatana Sarkar Office Suti Lau Tokre Amasung Kendri Mantri Dr. Jitendra Singh Hairi RTI Gamari Lena Tarkwakat Sing Lotion Bagisang Sahi Kuding Hangalakli Paulo Jerry